Arambai News Guwahati da Manipuri Pau tabiriba singbu ihan hanbamaktada Chingangbam Sujitra Ranina khurumjari hauzik ngasigi samlappa mariba pau sing lobirasi Asamda hauzik fawbada COVID-19 gi apunba case masing lising manga supna taruk yaukhre phakibagi masingna lising ahumga chani supna ani active oriba case masingna lising amaga chatret marfutarani thoini rajya sida phabagi chang chada humphuma tho yaukhre Guwahati da Dr. Matai Manao amasu COVID-19 positive oibada yaukre nupa asina Guwahati gi Apollo Hospital da aduga mahaki loinabi asina sar asimaki JMC Hospital da Dr. oibani mato asumna sar asida punna Dr. Tarataru COVID-19 positive oikre Guwahati gi Gitanagar Police Station da so maralaiba miyo yama positive oirakibadagi Police Station asi khudongthibada takre sar asida containment zone punna chamaga tarani pan sukre Travel history laitaba miyoi chama mukna state asida positive oirakli hauzik Manipur gi pauda haukiba pung kunmari asida Manipur da nauna miyoi marfutara taruk amagasu COVID-19 positive oibadagi state asida apunba confirm case masing chatret ka humbutra taret sokre phakibagi masingna chaniga kuntrani thoini active oriba case masingna chaunga ga nifu mangani panbayai ngasi miyoi taramari negative lakpadagi discharge tauki hauzik fawbada state asigi phabagi chang chada kunmapan dasmik nipan mangani rajniti gi charang nabana maram oiduna nongmanini khara khazik lapthok lurabagi matung ngasi Manipur gi CM N Birena chair loduna COVID-19 consultative committee gi mifam ama phamkibaga loinana laichar asigi mayokta lokhatpham thokpa thorang sing chapchana lokhatkani haikre Nakalamoromda Technopal district ki manung chana More border town da lairamba Bihar gi migrant worker humpumapan ngasi Bihar gi damak bus anida More thadokre Yamnamak pungning nungsiningai oiba thokdok ama oina Moirang Kendra gi manung chana Kwakta gi quarantine center da lairiba inmate chamaga kuntraromna makhoi gi COVID-19 gi test result thuna pibiu hairaduna center asigi gate wang malan thoraktuna lambi lamjaw da thoraktuna protest tokre Irang laksinaba police ki maikai dagi honaki adubu inmate singna daite loba ngamba miyoi laktriba fawba protest leploi haiki panbayai inmate singasi haukiba megi tang kuntaruk kuntaret amadi kunipanda Kerala amadi Coimbatore dagi halakibani megi tang kunipanda gi leirakiba inmate singasi gi test tawkiba numit 13 ni suzilakle adubu angam athau singi macha kharadi result phangduna hanakiba yaure su hairi mataw sumna Kuina khangduna leiba sina kanagumba positive oiba miyo yauram labadi punna positive oiminabagi akiba leirakli panbayai mawa madi More sahar da ventilator sing pikibaga loinana state asigi apunba ventilator masing nipuni pan sukre Manipur da khwaidigi sokpa district Churachandpur district na oiri punna district asida case marfutara mari phangkhre Manipur gi documentary film mari yauna utkiba Liberation Dog Fest Bangladesh ngashi loishinkhre Thasigi tang tara taruktagi kun fawba haibadi numit mangani chupna chathakiba documentary film festival asi COVID pandemic na maramoiduna handak chehidi online da pangthokre Bangladesh ki konung sahar Dhaka gi Sere Bangla Nagar da laiba Liberation War Museum Bangladesh na sinba festival ni South Asia gi oina festival asina ihan hanba online festival oiri Manipuri singi chawthok chaningai oina Manipur dagi film mari khangat piraktuna festival da utki Film sing adudi Amar Maibamna direction piba Highways of Life Sonia Nepram gi Bloody Fanek Haubam Pavan Kumar gi Nupi Shabi amasung Bobo Khuraijam gi Ima Sabitrini Festival asi online da utkiba maramna malem gi tokhai ba mafam kaya da khundari ba Manipuri singna yengba phangbagi khudong chaba leiki haina Canada gi Montreal dagi Hamom Promote na Arambai News Guwahati da paudam lakhi hauzik Nagaland gi pauda Ngasi nauna state asida COVID-19 gi anoba case ahum phangkibaga loinana state asida apunba case masing chani supna ama yaukre chamaga kunmanga na naba phakre active oriba case masing na humbutra tarukni Arunachal Pradesh da state asida hokiba pung kunmari asida nauna miyoi kuntrani thoi positive oikibaga loinana apunba case masing chama supna ahum yaukre phakibagi masingna tarama thoini active oriba case masingna marfutarani thoini state asigi oina khwaidigi sokpa district Changlang district na oiri district asida punna positive case 59 phangkhre Mizoram dana
ngasi Mizoram da punna miyoi tara COVID-19 nauna positive oikhibaga loinana state asida apunba COVID-19 gi confirm case masing chamaga nifu sukre mapan na naba pharaduna discharge tawkre aduga active oriba case na chamaga kuntrama thoini ngasi su state asida lunglei district na khwaidigi sokpa district oiri punna positive case nifu taruk district asidagi phangkhre aduga Nathial district tadi ngasi su positive case ama phawa phangdri Tripurada hojik fawbada COVID-19 gi apunba case masing lising amaga chama marfuni thoi sukre phakibagi masingna chatruka yankhai taretni active oriba case masingna chawnga ga kunmari amana laikidre Tripura gi oina khwaidigi sokpa district Sepahi Jala district na oiri punna case chawnga ga kulhumdoine aduga Meghalaya gi oina di COVID-19 gi matangda ngasi gi oina ahongba amata hojik fawba leitri aroibada atopa pausingda Handakta Galwan Valley da Chinese Army ga muknabada sahid oikraba Punjab ki athoba mari adugi pokpham khungang singda leiriba government school sing makhogi maming da thonbagi ware Punjab sarkar na lokre State asigi education mantri oriba Vijay Inder Singlana Tolawal village stadium yamna thunamak semgat pagaloidana stadium asigi maming sahid Gurvinder Singh gi mingda tholagani lauthokre Ladakh ngamkhai da India amadi China gi marakta unkhatnaba handoknadri India gi maikaidagi army thomjanba fighter sing sem saduna thamba hokre Arunachal Pradesh ki ngamkhai amadi Sikkim gi ngamkhai paringdasu maikai animaktagi sem sanari Nakalamoromda India gi Prime Minister Narendra Modi na mathau taba khongjang changsinabagi damakta Indian Army da ningtamba pithoklei haikibagaloinana army na leibak asibu ngaknanaba angamba thakta hotnari haikre loinana Indian Air Force ki Air Chief Marshal RKS Bhadauria nasu LAC da tholakpa phibam khudimak mayoknanaba Indian Air Force na mapung phana sem saduna leire hairakre Chairagasida Jammu and Kashmir Union Territory gi manung channa North Kashmir gi Baramulla gi LOC paringda Pakistan na ceasefire thugaraduna kapsilakpadagi micham mari sokpagi pausu lakli Pandemic COVID-19 amara moiduna magi state singda halaknakraba migrant workers singda thabak pinabagi damakta leibaga sigi state tarukta Garib Kalyan Rozgar Abhiyan leibaga sigi Prime Minister Narendra Modi na ngasi launch tawkhre Bihar gi Khagaria district ki manung hanjina leiba Telihar khungangda launch tawkiba campaign asi state taruk haibadi Bihar Uttar Pradesh Madhya Pradesh Rajasthan Jharkhand amadi Odisha dagi hogani Hayeng Surjagrahani Ring of Fire Eclipse haina khangnaba annular solar eclipse asi yamna tangba celestial event amani leibaga sigi oina bhujna ahanba saroina eclipse asi ayuki pung 8:53 da uba phangani aduga pung 3 gi matung Assam gi Dribugar da numit yungba matung pung 2:9 da loisinbagi uba phangani Akhang ahi singi wafam matungina yamnamak sakti leiba chahi asigi ahanba surjagrahan asi mitna direct yengdanaba mangjongna haikhiba leikrabani Malemda COVID-19 na khwaidigi sokliba se ahanbada America ni ani subada Brazil ahum subada Russia aduga mari subada na India ni ngasigi hengatpagi changdasu India mari subada leiri adubu Russia na ngasigi oina khwaidigi positive oibagi chang heli Sibagi changdana Mexico na ahanbada cheli ani subada Russia ahum subada Pakistan aduga India na taret subada ni India gi oina hojik fawbada apunba confirm case masing lakh mari henkre phakibagi masingna lakh aniga lising tarataret ni aduga active oriba case masingna lakh amaga lising humudra mathoi ni apunba laikhidabagi masingna lising tarahumdo yorakle India gi khwaidigi sokliba state asi Maharashtra ni apunba confirm case masing lakamaga lising kunmari henkre ani subadana Tamil Nadu ni apunba case masing lising yankhai mari ga chamri nifumapan yokre aduga ahum subadana Delhi ni Delhi da apunba case masing lising yankhai humdoi ga chamaga taratruk henkre ngasi gi oina India da hojik phawbada positive case lising manga ga chawnga marfu humdoi hengalakre Phabagi changdana India gi chang percentage asi chada yankhai mari dasmik ama ahumni aduga India gi achoba state singi manungda khwaidagi phagal akpagi chang wangliba si Punjab ni punna chada marfuni thoini India gi oina 15 subada leiriba Assam awangnungpogi oinadi khwaidagi sokpa state oiri Assam gi mathangda ani subada Tripura aduga ahum subadana Manipur ni Awang nongpoki oina amasung leibak asigi oina khwaidigi likna COVID-19 na sokhanba state Meghalaya na oiri
ngasi gi oinadi Arambai News Guwahati da Manipuri Pau sandokjaba matang asida loisinjabaga loinana amukasु hanna khurumjari।